Online Manipur gi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Meitei sengna thangjing ching kaba yaroi haina kukising thangjing chingkhongda thomjinba hokre. Meitei sengi maroiba senglaba laifamlen ama oiriba thangjing ching kaduna lai khurumbagi thabak pangthokani haina umanglai kanbaluf ukalna chingbana. Leibang miyam khangna lauthokraba matungda kukisingna thangjing ching kaba yaroi haiduna ngasidagi hauna thangjing chingi mafam kayada khongjang changchinba hokre. Pau sina hai Meitei sengna thangjing ching kaduna lai khurumgani haibagi pau tabadagi ngasi ayuktagi ITLF na luchingba kuki CSO amadi KSO yauna kuki nupi angang mayam ama gari yangkai humphuromda holaktuna thangjing chinga naknaba mafamda thambagi thabak chathakre. Thangjing chingkhonggi Foljang Churachandpur district amadi Bishnupur district kalona ba kuki kholda kuki mayam na Meitei lakpa yaroi haina khongjang changchinba hokre. Thangjing ching manaktasu Kuki Terr Rist mayam ama Aphaba makhalgi Khutlai Paiba yauna Chingthakta kakhatuna mafam aduda Lumduna Leikhre video footage kaya thadoraktuna hauzik viral oirakli. Hauzik faubagi oinadi Meitei singna thangjing ching kaduna lai khurumba yaroi haiduna Kukisingna athingba pinaba laukhatlagliba thabak asida PR lenga ki maikaidagi section thorangi thabak laukhatpagi paudi phangba leitri. Panba yabadi Meitei furufna thangjing ching kaduna lai khurumnaba sem sariba adu irang sagatnaba thausilni. Political settlement ama puraktriba fauba kuki jona konba mafamsingda Meitei amata changba yaroi haina kuki furufki oina leiriba KIC Churachandpur KCA Churachandpur KKL General Headquarter KSO Churachandpur KWU Churachandpur amadi KWOHR General Headquarter na chingba CSO singi president singna khuyek piduna tha sigi tarada thokiba cherol amasu leikrabani. Cherol aduna hai Meitei furufna thangjing ching kaduna lai khurumna ba sem sariba adu irang sagana ba honna ba thausilni. Irangi matamda buffer zone sing khaidoktuna thamliba si phongna singnabani. Kuki jogi political solution ama puraktriba fauba kuki jona kon mafam singda Meitei amata changba yaroi karigumba buffer zone thugaiduna Meitei singna changlakpa tarabadi maduda thorakpa afafata amadi thowaningdaba thaudok wathoki tekchak masa masana pujagadabani haina khangalakpasu leikrabani loinana central lengakna furuf anigi marakta thowaningdaba thaudok thoktanaba jaksin thorangi thabak laukhatpiu haina Kuki CSO singi luchingba singna khuyek piduna thadorakhiba cherol aduna khangalakhibasu leikrabani. Kuki singna Kangpokpi district ki gamgi faida checkpost hangduna Meitei YAOBRA haidun gari sing check tawbagi thabak chathaba hokre. Union Home Minister Amit Shah na lamdam asida thokliba kanglupki irang asi mausagi punsida hanjilakpa hore haina phongdokhibaga loinana miyamna state asigi mafamsingda maningtamna chathok chasin tawba yahalagani haina lauthokrabasu ngasi faubada Thabak da onthokpa ngamdana leiri chera asida Committee on Tribal Unity Kotuna Manipur miyamgi lifeline oriba National Highway number 2 Imphal Dimapur lambi paring da Meitei sing chathok chasin tawba yadanaba akanba cheksin thorang lokhatpa hokre. Lambi paring asigi Kangpokpi district ki gamgi faida Kukisingna checkpost hangbaga loinana lambi da lakpa gari singda Meitei YAOBRA haiduna check tawbagi thabak changsilli hairi. Pau sina hai nahan lambi paring aduda Imphal tamna lakhiba alu puba tada truck ama Kangpokpi district ki Kaithelmanbi military colony manakta accident thokpagi thaudokta alu puduna lakpa truck ama Kangpokpi KMC cemetery manakta accident thokliba truck gari adugi alu marakta lonna tonglakhiba Moirang Turelwaldagi Hemam Prem Kuntragataru apokpa ais inaucha soktuna Senapati district hospital la layengkhiba leirabani. Thaudo asi thokibagi matungda Kuki jo singna lambi paring aduda Meitei sing chathok chasin tawba yadanaba akanba section thorang lokhalakpa hokhibani hairi. Panba yabadi khudongthiba thaudo aduda sopan nangkhraba Hemam Prem Singh BSF ki kangbuna thengnabadagi mafam adugi khunja singa loinana kallaba matung mahak Senapati district hospital la layengba matung makhatana layengnaba Janims hospital da purakhrabani. Wangnokpok state singi national highway sing semgatnaba lupa crore lakh ama sahi asida implement tawragani Nitin Gadkari Leiba asigi national highway singi phibam phaganaba lakliba chahi ani asida center na lupa crore lakh tara chading tawragani. Masigi manungda sam yauna Wangnokpokki state singi damakta lupa crore lakh ama chahi asida implement tawragani haina road transport and highways ki union minister Nitin Gadkari na lauthokre. Masigi manungchana Wangnokpok state singi national highway singi infrastructure singda ahongba puraktuna United States ka changdamnaba mawngda highway sing semgatlagani hairi. News agency amada piba interview amada union minister Nitin Gadkari na haikibada center na leiba asigi oina infrastructure sing fagathanaba honabaga loinana Wangnokpok state amadi ngamkhaigi mafam singda ahenba mieng changli masiga loinana lakliba chahi ani asida Wangnokpok state ki national highway sing United States ki lamga changdamnaba yabagi thakta pukhalagani Assam yauna Wangnokpok ki state singi damak lupa crore lakh ama chahi asida implement tawragani hairi. BJP na bu tawrabadi getaba yade haibasi laibak thibani ibomcha
lamlai esigi MLA case ibomchana haikre lingjel manaba ngamdriba asi maraibak nungsiba watpadagini wafam asi lamlai esigi nongren mamang leikaida agriculture department na nongna saba agro market set changabagi thoramda mangna phongdokhibani thoram aduga mari leinana MLA case ibomchana hai leiba asi yengnaba kayana landarakle hairabadi masa masagi interest thadoknaraga amato oina leminaduna yengnaba maithiba pinaba hotnaminaba haibasi maraibak nungsiba khudingmangna lawgadaba thodangni Maraibangna ruba tanfamda leirabasu masagi political party gi soiba yade leibaki wa khangde haina leiba mioi kaya aikoigi irakta leiri BJP na su tawrabadi yetaba yade haiduna Congress na matam pumbada hairiba silaibak thibani Haujik oiriba phibam masida khatnaba hofam thibagi mahutta matau karam nungsi chanaba purakadage haibasida pumna makna kok chungsin minasi haina mangna makha takhi thoramadu telo chana saijang ZP gi member Amom Jamini Nongren Chingnung Khok GP gi pradhan M Bilasini na chingba sing saruk yakhi. Security force na bom amadi lalhauba ama fare. Security force na status ki ching amadi tampaki tongan mamafam sing da thiba humbagi thabak chathabada. Churachandpur district ki Churachandpur police station na konba Changpikot Siden at Kolian amadi dampi ching dagi improvised cell launcher ahum phagat pangamli haina police dagi phangba paw aman hairi. Amaromda security force na ngarang Imphal East district ki Haingang police station na konba Sangakfam Kaithel dagi KCP PWG gi active member ama fari hairi hiramasiga mari leinana Manipur police control room dagi phangba paw amana hai farba mioi adudi Imphal East ki Porongpat police station na konba Brahmapur nahabam dagi thangjam amujau Meitei 38 kawi mangon dagi mobile phone ama sufagat ki haina paw sina makha tari Ibudau thangjing harauba April 30 dagi hauragani damdamasigi maroi balai ama oiriba ibudau thangjing chahi asigi oina kalin gi humni panba April gi tang kuntra dagi hauragani hairi thangjing seba maldal gi General Secretary K Shitolji Chingana khuyek piduna thadoraki cherol amagi matung ina inga gi taragani thoini panba June 8 fawba ibudau thangjing harauba pangthokani megi tang taragani thoida miyam gi firal katpa megi tang kuntra ga mathoidana ibudau lokhotpa June gi tang taruktana lamjel mukna amasung June gi tang nipandana Lairoi oigani harauba sida nat ki phijol setuna jagoi isai seba tawbiu haina thangjing seba mandal gi maikai degi apil tawrakli